Tungan social media ki maruoiba I pau khara miyam da share tawjage Koutruk ta Kuki singna drone bombing tawrkhibagi matangda NIA na thijin hongjinbagi thabak chatharagani haikraba matung Kuki terrorist singna ngarang numidang bom yauna akan bumongda Landarakhre Landarakhiba footage khara miyam da share tawjage Makatarakpa update ta Kuki terrorist ama Myanmar da lan pang basat pada sakhre hairi sakhre ba Kuki terrorist asi Sursanpur da ini hairi Makatarakpa update ta Ministry of Home Affairs Government of India na Manipur da Anglo-Kuki war thokiba leite haikraba matung Kuki singna makhoina samaga tare suba Anglo-Kuki war observation tawnanaba sem sakhre hairi nakal amoromda ngasi October gi tang 13 Anglo-Kuki war anniversary pangthoknaba Youth Club More and the MYC Unit Kuki Student Organization More block pullaga social work pangthokre hairi Makatarakpa update ta thapal tudi gi post gi maruoiba matang miyam da share tawjage matam kaya gi mamang dagi hauna miyoi kharana mongba hanba hidden sanghandana athingba thamlamba adu mongba hanba hidden da maiti gi like khorumba sangmu yaragani haina phongdorokle Makatarakpa update ta Youth of Manipur yom gi member mari condition amata yaudana hayeng phawgi manungda thadorokadabani haina phongdokre Transgender activist Malem Thongam gi khongjang sogatpagi charge ta Manipur police na lokhatpa case amada Youth of Manipur yom gi founder oiriba singjamai sapam laikai dagi Huidrom Tomthin masaki sahina 93 apokpa Huidrom Nanda Kumar yom gi member Laurembam Rambo Elias Sinthangamba masaki sahina 13 Maistam Robinson Elias Thawanjau amadi Teksam Bilas masaki sahina 13 makhoi mari police custody de lairibasi hayeng phawgi manungda condition amata yaudana thadorokadabani haiduna Kangmong apundo Maira Paibi Ima Singna wakat mifam famkhre Maira Paibi Ima Singa Paumi Singa unabada phongdorokpagi matung inna karigumba yomgi member mari asi thadoroktaba tarabadi akanba khongjang sangsinabagi sem saba loire haina Kangmong apunba Maira Paibi Ima Singna section wa thamlakhre hairi